Manipur hojik thengnariba COVID-19 Delta variant asi aikoina tarai lauroisi. Andak nongmanini asida khanghaudana COVID-19 nabagi amadi sibagi chang hengalakliba asi yamna laibak thibani. COVID-19 dagi ngaktoksi hairabadi vaccination natana atopa upai amata laiti haibasi khangminasi haina Manipur gi Chief Minister N Biren na haikre. Wafam asing asi haingang mayai lekai lailampakta BJP haingang mandal na sinduna pangtokhiba mass COVID-19 vaccination drive amada haikhiwani. Ngasi pangtokhiba drive aduda saurakna mioi chanigi mathakta hidak kapthoki. COVID-19 laicet asina zauna saitheng phangalaba nomagi su nomlaga sajaba imung lak anida lupa lising manga gi laingaki maikaidagi tengbang piragani tha sigi taragi matungdadi hojik laingakna thamliba curfew asi tangai fadaba hiram kharada komtholagani haina Manipur gi Chief Minister N Biren na haikre wafam asi ngasi haingang singda hojik sagaliba ibudau marjing gi khubam su oiriba eco tourism building yengsinbagi khongchat amada haikhibani. Kaksing Assembly Constituency gi MLA Mayang Lambam Rameswar gi meeting makhada constituency asigi tongan mafam singda leptana chatharakpa mass vaccination camp gi saruk ama oina ngasisu Kaksing Moirang Them Lekai da leiba ibudau khamlangba sanglenda pangthokre MLA masamak laktuna yengsinbaga loinana vaccine kap liba medical team amadi task force ki members singa loinana vaccine kapa lakiba miyambu punging thogatki. Prime Minister Narendra Modi na lusingba cabinet ta achauba hongba ama lakaduriba sigi mangoinana minister manga fam thadokre makha tanasu kaya ama fam thadorkani haibagi thajaba lairi hairi union cabinet tagi yan hana fam thadokhiba singi marakta education minister Ramesh Pokhriyal Nisang amadi labor minister Santosh Gangwar yauri tungda Sadananda Gowda Devasri Chaudhuri Sanjay Dhotre amadi Ratan Lal Kataria su fam thadokre hairi Karamba masanada hena mai onsinduna afaba sanaroi puthokuna Olympic ta medal hena purakpa ngamgani haibadu akhang ai singna kumna thijalhan ningbagi apamba Hairok Assembly Constituency gi MLA TH Radhesamna phongdokre wafam asi ngasi MLA na Manipur University gi Vice Chancellor gi office ta Fit India campaign and Fit India Club na sinduna pangthokpa Ready to Tokyo 2020 Olympic amadi I Cheer for India campaign ga mari leinana phongdokhibani. Social worker Presujit Sanglakpamna Thongju AC gi manungda leiba Khongwan Mangjil Mamangpat Usekon Torban gi lokfam singda nong taraktabana isinggi awaba mayok nariba longmi singda angamba mateng pangkhre isinggi awaba leiriba lokon singda thau hamnaba sel gi mateng amadi pam mathok taba mafam singdana pam gi mateng pangkhre. The Citizens Association for Rural Development CARD wabagaina paring 9 satharakpa COVID-19 mass vaccination program gi saruk ama oina ngasi WS Club wabagai thingel laikai community hall da mioi chani ge yangkhai COVID vaccine gi first dose kapthokre CARD gi General Secretary A Manisor Khumanna malem gi mipung khudimang na kinariba laina laichat COVID-19 second wave na maram oiraga mamal yamlaba thawai kya gi punsi pikam na hankhre kaya amana hospital gi famungda yataduna lairi haiki. Selin Digital amadi NR Media na satharakpa COVID-19 awareness program gi saruk ama oina cycle block ki Laikosing village ta awareness campaign pangthokre thauram maduga mari leinana Selin Digital gi producer Fanjobom Lonajina hai aikoi hojik laisasibu punna thengnana bagi damak section bagi mathakta COVID-19 vaccine kapthoksi loinana SOP ngakna chanminasi. Impal Municipal Corporation gi leiriba sanitation workers singda hygiene kit sing yen thokre hygiene gi kit sing adu Birtikendrajit International Airport ta leiriba Bharat Petroleum Corporation Limited Impal AFS ki station in charge T Gautam amadi official singna sanitation workers sing adu da ngasi yen thokkibani.